ꯉꯁꯤꯁꯨ ꯕꯦꯁ ꯐ꯭ꯔꯦꯟ episode 2 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯐꯃꯨꯡꯗ ꯍꯤꯞꯅ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ? ꯄꯥꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯤꯁꯨ ꯐꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯃꯔꯤꯅ ꯀꯔꯤ? ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯉꯥꯜꯅ ꯊꯃꯣꯏꯅꯨꯡꯗ ꯃꯔꯤ ꯑꯃ ꯂꯩꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯉꯥꯜꯅꯗꯤ ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯐꯥꯎꯔꯝꯒꯗ꯭ꯔꯥ? ꯊꯃꯣꯏꯅꯨꯡꯗ ꯋꯥꯍꯪ ꯀꯌꯥ ꯃꯇꯣꯝꯇ ꯍꯪꯖꯩ ꯂꯥꯡꯂꯦꯟꯊꯣꯏ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ꯫ ꯃꯁꯤꯕꯨ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯁꯥꯔꯥ? ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯂꯥꯡꯂꯦꯟꯊꯣꯏ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯍꯧꯁꯥꯒꯨꯝ ꯅꯥꯎꯕꯤ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯍꯧꯕ ꯂꯥꯛꯏ꯫ ꯅꯥꯎꯕꯤꯅ, ꯂꯥꯡꯂꯦꯟꯊꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯣ? ꯂꯥꯡꯂꯦꯟꯊꯣꯏꯅ, ꯂꯣꯏꯔꯦ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯊꯣꯏꯗꯨ ꯊꯣꯛꯂꯛꯏ꯫ ꯅꯥꯎꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯔꯦ꯫ ꯅꯥꯎꯕꯤꯅ, ꯉꯔꯥꯡ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄꯗꯣ ꯀꯔꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯣꯏꯅꯣ? ꯂꯥꯡꯂꯦꯟꯊꯣꯏꯅ, ꯅꯥꯎꯕꯤ, ꯑꯩ ꯅꯨꯡꯁꯤꯕ ꯊꯝꯈꯤꯔꯣꯏ ꯈꯜꯂꯦ, ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯊꯝꯈꯤꯔꯣꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯅꯥꯎꯕꯤꯅ, ꯍꯣꯏ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯄꯥꯔꯤꯁꯦ ꯃꯁꯛ ꯐꯖꯕ, ꯃꯤꯁꯨ ꯌꯥꯝꯅꯗꯤ ꯐꯕꯅꯤꯀꯣ꯫ ꯅꯣꯛꯂꯒ, ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯖꯍꯧꯔꯣꯏꯀꯣ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯅꯥꯎꯕꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ꯫ ꯅꯥꯎꯕꯤꯅ, ꯐꯔꯦ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯗ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯕꯅꯤꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯅ꯫ ꯅꯣꯛꯂꯒ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯃꯉꯥꯜꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯗ꯫ ꯅꯥꯎꯕꯤꯅ, ꯈꯪꯉꯤꯗ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃꯗꯤ ꯂꯩꯗ, ꯆꯤꯟꯕꯥꯟꯊꯣꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯑꯁꯦꯡꯕꯔ ꯅꯥꯎꯕꯤ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯅꯥ ꯑꯃꯠꯇꯒ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯤ, ꯅꯨꯡꯁꯤꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯃꯉꯥꯜ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯣ ꯑꯗꯨꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯤꯁꯦ꯫ ꯆꯤꯟꯕꯥꯟꯊꯣꯡꯗ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨꯅꯦ ꯐꯣꯡꯗꯣꯛꯅꯗꯕ ꯅꯨꯡꯁꯤꯕꯗꯤ ꯀꯥꯏꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯀꯥꯏꯅꯔꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏ ꯑꯅꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ, ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯒꯅꯤ꯫ ꯅꯥꯎꯕꯤ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯔꯥ? ꯅꯥꯎꯕꯤꯅ, ꯃꯥꯅꯦ, ꯃꯗꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯀꯗꯕꯅꯦ, ꯆꯤꯟꯕꯥꯟꯊꯣꯡꯗ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ꯫ ꯆꯤꯟꯕꯥꯟꯊꯣꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯀꯥꯏꯅꯈꯤꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯤꯟꯕꯥꯟꯊꯣꯡꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅꯦ ꯀ꯭ꯔꯥꯏꯝ ꯌꯥꯝꯅ ꯊꯣꯛꯂꯤꯁꯦ꯫ ꯀꯧꯊꯣꯛꯂꯒ ꯍꯥꯠꯂꯝꯂꯦ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯍꯥꯠꯂꯝꯂꯦ, ꯇꯥꯍꯩꯗꯕ ꯄꯥꯎ ꯖꯥꯠ ꯉꯥꯛꯇ ꯇꯥꯔꯤꯁꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯏꯉꯛ-ꯉꯛꯅ, ꯑꯣ ꯑꯗꯨꯅꯔꯥ? ꯅꯥꯎꯕꯤꯅ, ꯍꯣꯏ ꯃꯥꯅꯦ, ꯃꯤ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯅꯦ ꯍꯦꯛꯇ ꯊꯃꯣꯏ ꯄꯤꯊꯣꯛꯂꯨꯕ ꯌꯥꯗꯦ꯫ ꯊꯃꯣꯏ ꯄꯤꯊꯣꯛꯂꯨꯔꯒ ꯆꯤꯟꯕꯥꯟꯊꯣꯡꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯅꯥꯎꯕꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯂꯦꯗ ꯅꯨꯡꯁꯤꯅꯕꯒꯥꯏꯁꯦ꯫ ꯅꯥꯎꯕꯤꯅ, ꯂꯥꯡꯂꯦꯟꯊꯣꯏ, ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯕꯦꯁ ꯐ꯭ꯔꯦꯟꯗꯒꯤ ꯕꯦꯁ ꯀꯣꯄꯜ ꯍꯦꯛꯇ ꯑꯣꯟꯊꯣꯛꯑꯣ ꯀꯩꯅꯣ꯫ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯅꯥꯎꯕꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯅꯥꯎꯕꯤꯅ, ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯂꯥꯛꯏ, ꯑꯗꯨꯒ ꯀꯧꯔꯛꯏ, ꯅꯥꯎꯕꯤ, ꯂꯥꯡꯂꯦꯟꯊꯣꯏ ꯀꯣꯂꯦꯖ ꯆꯠꯂꯤꯕ꯭ꯔꯣ? ꯅꯥꯎꯕꯤꯅ, ꯍꯣꯏ ꯆꯠꯂꯤꯌꯦ꯫ ꯄꯥꯔꯤꯅ ꯅꯥꯎꯕꯤꯕꯨ ꯀꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟꯊꯣꯏꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯃꯥꯕꯣ? ꯅꯥꯎꯕꯤꯅ,
ꯅꯨꯡꯁꯤꯅꯕ ꯊꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯄꯥꯔꯤ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯑꯔꯦꯝꯕ ꯇꯥꯕꯗꯨꯗ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯥꯡꯂꯦꯟꯊꯣꯏ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯩ ꯇꯥꯔꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅꯗꯤ ꯇꯤꯟꯅꯁꯤꯀꯣ?" ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯍꯣꯏ, ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯁꯦ꯫" ꯄꯥꯔꯤꯅ, "ꯂꯥꯡꯂꯦꯟꯊꯣꯏ, ꯅꯥꯎꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ" ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯖꯕ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯅꯥꯎꯕꯤ ꯑꯃꯅꯤ ꯂꯥꯡꯂꯦꯟꯊꯣꯏꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯐꯔꯦ꯫" ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯌꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯗꯤꯕꯥꯅꯤꯇꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯌꯧꯁꯜꯂꯛꯂꯦ꯫ ꯃꯉꯥꯜ ꯍꯣꯁꯇꯦꯜꯗꯒꯤ ꯗꯤꯕꯥꯅꯤꯇꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯨꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯗꯤꯕꯥꯅꯤꯇꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯊꯣꯏ ꯈꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯊꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯣ ꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯂꯩꯁꯥꯕꯤ, ꯃꯁꯛ ꯐꯖꯩꯀꯣ, ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" ꯈꯣꯟꯖꯦꯜ ꯁꯦꯝꯗꯣꯛꯂꯒ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯂꯛꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ꯫ ꯃꯉꯥꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯁꯛ ꯐꯖꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯊꯣꯛꯏꯀꯣ." ꯑꯗꯨ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯂꯥꯡꯂꯦꯟꯊꯣꯏ꯫ ꯃꯉꯥꯜꯅ ꯈꯨꯝꯗ꯭ꯔꯕꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯦ, ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ." ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯃꯉꯥꯜ, ꯅꯪ ꯑꯣꯏꯔꯦ, ꯈꯣꯟꯖꯦꯜꯒ ꯑꯣꯟꯊꯣꯛꯂꯗꯅ ꯂꯛꯅꯔꯤꯁꯦ" ꯍꯥꯏꯔꯒ ꯅꯣꯛꯏ꯫ "ꯑꯩꯗꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯂꯛꯅꯔꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯅꯍꯥꯟ ꯌꯥꯎꯁꯪ ꯁꯨꯇꯤ ꯍꯟꯈꯤꯕꯁꯨ ꯍꯥꯏꯔꯝꯗꯦ." ꯃꯉꯥꯜꯅ, ꯍꯣꯕꯦ ꯊꯦꯡꯂꯦꯅ ꯑꯗꯨꯝ ꯆꯠꯂꯦ, ꯅꯣꯏꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕꯅꯦ." ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ, ꯍꯥꯏꯔꯝꯃꯨꯅꯣ, ꯇꯨꯃꯤꯟ ꯆꯠꯂꯣ." ꯃꯉꯥꯜꯅ, "ꯇꯨꯃꯤꯟꯅ ꯆꯠꯄ ꯅꯠꯇꯦ, ꯊꯦꯡꯂꯦꯅ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯇꯧꯕꯅꯦ." ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯐꯔꯦ, ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯗꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯆꯪꯗꯣꯏꯅꯣ?" ꯃꯉꯥꯜꯅ, "ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯍꯜꯂꯒꯦ." ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯍꯟꯗꯛꯄꯨ ꯀꯅꯥ ꯆꯥꯛ ꯀꯧꯔꯤꯒꯦ?" ꯃꯉꯥꯜꯅ, "ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤꯡ ꯀꯧꯔꯤ." ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ." ꯃꯉꯥꯜꯅ, "ꯑꯩꯗꯤ ꯄꯥꯝꯗꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯍꯔꯥꯎꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ, ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯎꯅꯗꯨꯅ ꯅꯨꯡꯁꯤꯅ ꯄꯨꯟꯗꯨꯅ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃ ꯆꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ." ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯍꯣꯏ, ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ." ꯃꯉꯥꯜꯅ, "ꯉꯁꯤꯗꯤ ꯗꯤꯕꯥꯅꯤꯇꯥ ꯅꯨꯃꯤꯠꯅꯤ, ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯨꯁꯦ." ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯍꯣꯏ, ꯌꯥꯏꯌꯦ, ꯌꯦꯡꯂꯨꯁꯦ." ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯌꯥꯝꯅ ꯊꯥꯟꯗꯨꯅ ꯗꯤꯕꯥꯅꯤꯇꯥ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯍꯟꯗꯛ ꯆꯍꯤꯁꯨ ꯗꯤꯕꯥꯅꯤꯇꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯥꯆꯪꯂꯛꯄ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯒꯤ ꯃꯩ ꯊꯥꯟꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯐꯝ ꯈꯨꯗꯤꯡ, ꯖꯒꯥ ꯈꯨꯗꯤꯡ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯔꯤ꯫ ꯈꯔ ꯑꯃꯅ ꯕꯣꯝꯕꯨꯂꯥ ꯊꯥꯏ, ꯔꯣꯀꯦꯠ ꯀꯥꯞꯄꯤ, ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯃꯣꯗꯤ ꯇꯧꯔꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯤꯜꯂꯕ ꯃꯤꯔꯛꯇꯨꯗ ꯒꯥꯔꯤ ꯊꯧꯔꯤ꯫ ꯃꯉꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯃꯉꯥꯜꯅ, "ꯂꯥꯡꯂꯦꯟꯊꯣꯏ, ꯐꯖꯗ꯭ꯔꯣ ꯃꯩꯁꯤꯡꯁꯦ?" ꯂꯥꯡꯂꯦꯟꯊꯣꯏꯅ, "ꯐꯖꯩ ꯌꯥꯝꯅ." ꯃꯉꯥꯜꯅ, "ꯂꯝꯕꯤꯁꯤꯗꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯩꯍꯦ, ꯃꯩ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯁꯤꯅ."
ꯂꯥꯡꯂꯦꯟꯊꯣꯏꯅ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯟꯕꯁꯤꯗꯤ ꯃꯉꯥꯜꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯒ ꯆꯥ ꯊꯛꯈꯤꯁꯦ ꯂꯥꯡꯂꯦꯟꯊꯣꯏꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯒ ꯗꯤꯄꯥꯅꯤꯇꯥꯒꯤ ꯃꯩ ꯉꯥꯟꯅ ꯊꯥꯟꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯦ ꯑꯗꯨꯒ ꯆꯥ ꯊꯛꯅ ꯊꯛꯅ ꯃꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯩ ꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯥꯎꯕꯤꯅ ꯂꯥꯡꯂꯦꯟꯊꯣꯏ ꯃꯅꯨꯡꯗ ꯐꯝꯂꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯥꯎꯕꯤꯅ ꯂꯥꯡꯂꯦꯟꯊꯣꯏ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒ ꯍꯥꯏꯔꯝꯗꯅ ꯃꯩ ꯌꯦꯡꯕ ꯆꯠꯂꯤꯕꯣꯏꯔꯦ ꯅꯣꯛꯂꯒ ꯅꯣꯏꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯌꯥꯎꯔꯗꯤ ꯅꯃꯥꯟꯅꯕꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕ ꯖꯥꯠꯅꯤꯅꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯉꯥꯜ ꯂꯥꯛꯄꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯀꯥꯎꯔꯝꯃꯤ ꯑꯩꯁꯨ ꯍꯧꯒꯦꯗꯤ ꯈꯜꯂꯝꯕꯅꯦ꯫ ꯅꯥꯎꯕꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯆꯪꯂꯨꯕꯗ ꯅꯪ ꯃꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯅꯦ ꯀꯅꯥꯒ ꯆꯠꯂꯤꯅꯣꯅ ꯍꯥꯏꯕ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏꯗ ꯆꯪꯂꯝꯕ꯭ꯔꯣ? ꯅꯥꯎꯕꯤꯅ ꯆꯪꯂꯝꯃꯦ ꯏꯕꯦꯝꯃ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯀꯥꯎꯕꯨ ꯀꯥꯎꯏ ꯃꯉꯥꯜ ꯁꯤ ꯏꯃꯥꯟꯅꯕꯤ ꯅꯥꯎꯕꯤ ꯍꯥꯏꯕꯗꯣ ꯁꯤꯅꯦ ꯈꯪꯅꯧꯋꯣ꯫ ꯃꯉꯥꯜꯅ ꯅꯥꯎꯕꯤꯗ ꯍꯥꯏ ꯑꯩ ꯃꯉꯥꯜ꯫ ꯅꯥꯎꯕꯤꯅ ꯍꯥꯏ ꯑꯩ ꯅꯥꯎꯕꯤ꯫ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯊꯣꯏꯁꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗꯤ ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯨꯁꯦꯅ ꯂꯥꯛꯄꯅꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10-12 ꯀꯥꯔꯛꯄꯗꯒꯤ ꯂꯥꯡꯂꯦꯟꯊꯣꯏꯒ ꯈꯛꯇꯅꯤ ꯄꯨꯜꯂꯤꯁꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯈꯤꯕꯗꯒꯤ ꯀꯌꯥ ꯄꯨꯟꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯄꯨꯟꯕꯗꯒꯤ ꯍꯦꯟꯅ ꯃꯥꯅꯕꯨꯗꯤ ꯅꯥꯎꯕꯤ ꯀꯧꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯝꯃꯦ ꯑꯩꯉꯣꯟꯗ꯫ ꯅꯥꯎꯕꯤꯅ ꯂꯥꯡꯂꯦꯟꯊꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯉꯥꯜ ꯀꯧꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯅ ꯇꯝꯃꯦ꯫ ꯅꯥꯎꯕꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯗꯣꯏꯅꯣ? ꯅꯥꯎꯕꯤꯒꯤ ꯋꯥꯍꯪꯗꯣ ꯃꯔꯧ ꯂꯩꯕ ꯋꯥꯍꯪꯅꯤ꯫ ꯃꯉꯥꯜꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯣꯏꯗꯣꯏꯅꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅꯁꯨ ꯈꯨꯝꯂꯛꯏ ꯅꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯄꯥꯎꯈꯨꯝꯗꯨꯁꯨ ꯃꯔꯧ ꯂꯩ꯫ ꯅꯥꯎꯕꯤꯅ ꯅꯣꯛꯂꯒ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯉꯥꯜꯅ ꯅꯥꯎꯕꯤꯁꯤꯗꯤ ꯕꯣꯔ ꯐꯖꯅ ꯄꯤꯔꯦꯍꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯥ ꯊꯛꯃꯤꯟꯅꯔꯦ ꯍꯣꯇꯦꯜ ꯑꯗꯨꯗ꯫ ꯃꯌꯥꯝꯁꯨ ꯃꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ꯫ ꯃꯉꯥꯜꯅ ꯍꯣꯏ ꯍꯜꯂꯁꯤ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯂꯦ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯜꯂꯛꯄꯅ ꯈꯪꯍꯧꯗꯅ ꯂꯥꯏꯖꯅ ꯃꯉꯥꯜ ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯨꯔꯤꯔꯣ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯃꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯏꯉꯛ ꯉꯛꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯃꯉꯥꯜ ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯉꯥꯜꯅ MBBS ꯇꯝꯃꯤꯟꯅꯕꯤ ꯏꯃꯥꯟꯅꯕꯤꯅꯦ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯏꯁ ꯅꯃꯥꯟꯅꯕꯤꯒ ꯌꯥꯝ ꯂꯩꯕꯣꯏꯔꯦ? ꯃꯉꯥꯜꯅ ꯁꯨꯝ ꯇꯝꯃꯤꯟꯅꯕ ꯃꯁꯦꯟꯅꯤꯅ ꯈꯪꯅꯕꯒꯤ ꯀꯧꯔꯝꯃꯤꯕꯅꯤꯗ꯫ ꯅꯥꯎꯕꯤꯅ ꯃꯉꯥꯜ ꯅꯃꯥꯟꯅꯕꯤ ꯌꯥꯝ ꯂꯩꯔꯕꯁꯨ ꯕꯦꯁ ꯐ꯭ꯔꯦꯟ ꯂꯥꯡꯂꯦꯟꯊꯣꯏꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯀꯥꯎꯅꯨꯀꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯉꯥꯜꯅ ꯀꯥꯎꯔꯣꯏꯗ ꯀꯥꯎꯗꯕꯗꯨꯅꯅꯦ ꯑꯩꯅ ꯌꯨꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯊꯣꯏ ꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯤꯁꯦ꯫ ꯅꯥꯎꯕꯤꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯀꯥꯎꯊꯣꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯑꯁ ꯈꯔ ꯂꯩꯔꯒ ꯀꯥꯎꯈ꯭ꯔꯗꯧꯅꯦꯕ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯈꯣꯏꯒ ꯌꯥꯝ ꯂꯩꯔꯕꯅꯤꯅ꯫ ꯃꯉꯥꯜꯅ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯅꯥꯎꯕꯤꯅ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯗꯤ ꯀꯥꯎꯅꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯜꯂꯛꯄꯗꯨꯅ ꯂꯥꯡꯂꯦꯟꯊꯣꯏ ꯅꯥꯎꯕꯤꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯉꯥꯜ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯒꯦ꯫ ꯃꯉꯥꯜꯅ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯆꯠꯂꯅꯤ ꯍꯣꯁꯇꯦꯜꯗꯣ
ꯂꯥꯡꯂꯦꯟꯊꯣꯏꯅ "ꯑꯣ ꯍꯣꯏ ꯐꯔꯦ" ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯊꯣꯏ ꯅꯥꯎꯕꯤ ꯈꯣꯏ ꯂꯩꯍꯧꯔꯦ, ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯄꯤꯁꯣꯗ 2 ꯂꯣꯏꯖꯔꯦ꯫ ꯏꯄꯤꯁꯣꯗ 3 ꯑꯃꯨꯛ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ꯫